subscriber singbu ahan bamaktada ikuknunu khurumjari ngasi amuk mayamda pathok sarage Chayol gi oiba Rashi Phal April tang 19 tagina May gi tang 3 phawbagi 2025 ki hafta gi oiba Rashi Phal aduni ahan bagi Rashi asina Mes Rashi Chayol asi adom nungaina tungkhun tanba achumba wakhal khanduna pothagadaba matam oi isagi laibong apa sumgani mingondagi khudol pot phangu haibalai aru ahen gi fizol set chaba phangani loinana thajadana sel phangbagi oitokpasu piri yeknaba laksin bangamgani nupa nupi ani motinagani adubu isagi asawbagi mihul kanglakpada phathabiu mathangi Rashi asina Brisha Rashi Chayol asi mahiroi singi Chayol gumbani isa isagi ithau amadi tamliba mahi aduda mai pakani sel thum marang kaigani karbar hena saukhatkani aki amouda puning lupkani mahi manai gi potlam yonba singna amukka hena sendong phangbang ngamgani saba thakpa nungai gani lam koiba chatpa phangani adubu mitna kaya nungai roi isana tawriba karbada singnaba kharasu lakani mathangi Rashi asina Mithun Rashi Chayol asi senthok lambida hena mai pakpa haibadu oigadauri yeknaba maru lukani migi sindol singdokpa ngamgani ana ayeksu phagatkani saknareba singa loina tinaba phangani isagi asumba warep lawgani dangi thabakta pukning changani masin mawa satpa amma oigani tawbatabu thabak tawbada nena tabiyu isana tawge khanba aduda niyom sumna satpiyu mathangi Rashi asina Karkat Rashi Chayol asi sagi honajamal gi mahai saba phangani thabakta ahenba phamthol kakatpa ngamgani punsi mahingsu phagatkani senthok lambi marang kaigani laibak yengbi gi thabakta sumai pa o haibasu lei thauna phagani public servant oibagi chapchaba thodang lawgani isagi mingchatsu hengatpa ngamgani legak su adombu sakhangbigani migi bevar phangani mathangi Rashi asina Sing Rashi Chayol asigi manungda adomna ningjaba amadi pamjaba kharadi soidana phangu haiba phallei yumda anouba gari changu haibasu lei mari mata singi kanaba mateng phangani miyamna adombu hena nungsibigani phajaba amadi nungaiba yumda leiba phangani awa na taraba singi mateng pangngbagi wakhal pokani adubu migi misaudi khara changani langfai chatuna sel tanba kanaroi mathangi Rashi asina Kaina Rashi Chayol asi adomna suru nomluba ayamba lemna mangloi mahi kharada oirabasu saba phangani isada leiramba ana ayeksu phagatpa ngamgani isagi phamthol kakhatpasu ngamgani puning wakhal santi leigani nungai yaifaba piba Chayol ni selthum hena marang kaigani isana isabu hena thajagani miyam tinaba haigani marup mapang singdagi kanaba matingsu phangani mayamda aina pathok sariba Rashi Phal asi Chayol ki oiba Rashi Phal aduni April tang 19 tagina May gi tang 3 phawbagi 2025 ki hafta gi oiba Rashi Phal aduni channel asibu subscribe tobiramba amadi video asibu like nambiramba kawiganu mathangi Rashi asina Tula Rashi Chayol asida anouba mahai tambada chai kagani pukning wakhal shanti phangani senthok lambi yami pukai langai waloidaba Chayol ni mapuroibana magi loina bibu luna tawbigani marum mapang singdagi kanaba tengbang phangani angam athau amadi asauba sing thaujalga loinana kanaba su phangani adubu saba thakpa amadi lamtu chathokpada yariba makhai section biu mathangi Rashi asina Brisha Rashi Chayol asi anouba lanthom lepsilu haiba Chayol ni isin inau singi marakta leinaba mari hena phagatkani amana amagi mateng pangnagani isagi honajamalgi mahi sagani hingbagi thak wangkhatpa ngamgani
ꯅꯨꯡꯁꯤꯅꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯅꯒꯗꯕ ꯆꯌꯣꯜ ꯑꯃꯁꯨ ꯑꯣꯏꯔꯤ꯫ ꯂꯩꯉꯥꯛꯅ ꯑꯗꯣꯝꯕꯨ ꯃꯁꯛ ꯈꯪꯕꯤꯒꯅꯤ, ꯏꯁꯥꯒꯤ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯀꯅꯤ꯫ ꯃꯊꯪꯒꯤ ꯔꯥಶꯤ ꯑꯁꯤꯅ ꯙꯅꯨ ꯔꯥಶꯤ꯫ ꯆꯌꯣꯜ ꯑꯁꯤ ꯑꯗꯣꯝ ꯁꯦꯜ ꯊꯨꯝ ꯃꯇꯤꯛ ꯆꯥꯅ ꯐꯪꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯒꯅꯤ, ꯌꯦꯛꯅꯕ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ, ꯂꯝ ꯇꯨ ꯀꯣꯏꯕ ꯐꯪꯒꯅꯤ, ꯏꯁꯥꯒꯤ ꯕꯨꯙꯤ ꯂꯧꯁꯤꯡ ꯍꯦꯟꯅ ꯆꯥꯎꯈꯠꯀꯅꯤ, ꯁꯪꯒ ꯍꯦꯟꯒꯠꯀꯅꯤ, ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯁꯣꯇꯣ ꯐꯪꯒꯅꯤ, ꯃꯔꯤ ꯃꯇꯥꯁꯤꯡꯒ ꯑꯐꯕ ꯃꯔꯤ ꯂꯩꯅꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯄꯣꯛꯄꯒ ꯀꯔꯤꯁꯨ ꯅꯠꯇꯕꯗ ꯃꯔꯝ ꯑꯃꯗꯒꯤ ꯋꯥꯔꯧꯅꯕ ꯂꯥꯛꯀꯅꯤ, ꯂꯣꯏꯅꯅ ꯑꯇꯩ ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯇꯅꯕꯁꯨ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨ꯫ ꯃꯊꯪꯒꯤ ꯔꯥಶꯤ ꯑꯁꯤꯅ ꯃꯀꯔ ꯔꯥಶꯤ꯫ ꯆꯌꯣꯜ ꯑꯁꯤ ꯏꯁꯥꯅ ꯇꯧꯔꯤꯕ ꯀꯔꯕꯥꯔ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯅꯤ, ꯂꯟ ꯊꯨꯝꯗ ꯅꯠꯇꯅ ꯃꯤꯡꯆꯠꯁꯨ ꯍꯦꯟꯒꯠꯀꯅꯤ, ꯑꯆꯧ ꯑꯁꯥꯡ ꯑꯃꯗꯤ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯇꯤꯟꯅꯒꯅꯤ, ꯁꯦꯜ ꯇꯥꯟꯕꯒꯤ ꯊꯕꯛ ꯍꯦꯟꯅ ꯀꯟꯈꯠꯀꯅꯤ, ꯍꯤꯡꯕꯒꯤ ꯊꯥꯛ ꯋꯥꯡꯈꯠꯀꯅꯤ, ꯏꯆꯥꯅꯨꯄꯥꯒꯤ ꯃꯔꯤꯗꯒꯤ ꯀꯥꯟꯅꯕ ꯐꯪꯒꯅꯤ, ꯑꯅꯥ ꯑꯌꯦꯛ ꯀꯣꯛꯀꯅꯤ, ꯑꯅꯧꯕ ꯐꯤꯖꯣꯜ ꯍꯣꯡꯒꯅꯤ, ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯇꯦꯡꯁꯨ ꯐꯪꯒꯅꯤ, ꯑꯔꯥꯞꯄ ꯃꯐꯝꯗ ꯀꯣꯏꯕ ꯆꯠꯂꯨ ꯍꯥꯏꯕꯁꯨ ꯂꯩ꯫ ꯃꯊꯪꯒꯤ ꯔꯥಶꯤ ꯑꯁꯤꯅ ꯀꯨꯝꯚ ꯔꯥశꯤ꯫ ꯆꯌꯣꯜ ꯑꯁꯤ ꯑꯗꯣꯝ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯃꯑꯣꯡ ꯇꯥꯅ ꯍꯦꯟꯒꯠꯄ ꯉꯝꯒꯅꯤ, ꯑꯋꯥ ꯑꯅꯥ ꯑꯃꯗꯤ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯀꯌꯥ ꯂꯣꯏꯁꯤꯟꯒꯅꯤ, ꯏꯁꯥꯅ ꯍꯣꯠꯅꯖꯔꯨꯕ ꯑꯌꯥꯝꯕ ꯊꯕꯛ ꯃꯥꯏ ꯄꯥꯛꯀꯅꯤ, ꯃꯤꯡꯆꯠ ꯐꯪꯒꯅꯤ, ꯂꯥꯏꯕꯛ ꯃꯄꯥ ꯆꯨꯝꯒꯅꯤ, ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯏ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯂꯦꯟꯕ ꯐꯪꯒꯅꯤ, ꯏꯁꯥꯒꯤ ꯃꯇꯤꯛ ꯆꯥꯕ ꯗꯥꯏꯇ ꯂꯧꯕ ꯉꯝꯒꯅꯤ, ꯑꯅꯧꯕ ꯁꯪꯒ ꯀꯌꯥ ꯇꯤꯟꯅꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯗꯣꯝꯕꯨ ꯌꯦꯡꯁꯤꯟꯒꯗꯕ ꯃꯤꯒꯤ ꯃꯁꯤꯡꯁꯨ ꯌꯥꯝꯃꯤ꯫ ꯃꯊꯪꯒꯤ ꯔꯥಶꯤ ꯑꯁꯤꯅ ꯃꯤꯟ ꯔꯥశꯤ꯫ ꯆꯌꯣꯜ ꯑꯁꯤ ꯑꯗꯣꯝ ꯂꯥꯏꯕꯛ ꯐꯒꯅꯤ, ꯏꯁꯥꯒꯤ ꯑꯅꯤꯡꯕ ꯑꯃꯗꯤ ꯑꯄꯥꯝꯕ ꯀꯌా ꯊꯨꯡꯕ ꯉꯝꯒꯅꯤ, ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯐꯪꯒꯅꯤ, ꯊꯧꯅꯥ ꯂꯩꯅ ꯄꯨꯟꯁꯤ ꯂꯥꯟꯊꯦꯡ ꯃꯥꯌꯣꯛꯅꯕ ꯉꯝꯒꯅꯤ, ꯃꯆꯤꯟ ꯃꯋꯥ ꯆꯠꯄ ꯃꯤꯁꯛ ꯑꯣꯏꯕ ꯉꯝꯒꯅꯤ, ꯗꯥꯏꯇ ꯂꯩꯕ ꯊꯕꯛ ꯄꯥꯏꯈꯠꯀꯅꯤ, ꯂꯣꯏꯅꯅ ꯁꯃꯥꯖꯀꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯇꯧꯒꯅꯤ꯫ ꯑꯗꯨꯕꯨ ꯁꯦꯜ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯔꯕꯁꯨ ꯁꯦꯟꯆꯠꯁꯨ ꯀꯥ ꯍꯦꯟꯅ ꯋꯥꯡꯒꯗꯧꯔꯤ, ꯃꯁꯤꯗꯒꯤ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯕ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯅꯝꯕꯤꯔꯝꯕ, ꯀꯃꯦꯟ ꯏꯕꯤꯔꯝꯕ ꯀꯥꯎꯕꯤꯒꯅꯨ꯫